Akashvani Imphal Ksh.Chitrabhanu na pawag pazari ahan badamaru iba paw. Manipur ngasi jalarong isil inawsingi kumay chakang gangay pangthokli. Manipur ngarang COVID-19 anobo ke chamatra truk thengnakre active case chama panifu marida hengatle amashung Pradhan Mantri Narendra Modi ngasi lebak sigi startup entrepreneur singa wari sanagani. Lebas da Omicron ki variant lakpadagi COVID-19 anobo case hengalakli ba si yengraga ekhoy pumnamakna siksinsi vaccine kapa yarba miyosing na atuba matamda vaccine gi dosu na kapthokpiyu amasung atupa miyosing besu vaccine kapa da mateng pangbiyu laiset asitagi ngakthong na face mask upiyu futtaruki social distancing thambiyu maimit seng na tathokpiyu khutsa seng na hamdokpiyu COVID-19 amadi lene ba ipaw singin na National Healthline number sing na 011239788046 amasung 1075 ta aduga Manipur gi Healthline number na 0385241166 amasung 18003453 phone to biyu. Hauzik mapungay ba paw? Manipur nga si chakang gangay thorom pangthokli lorok matung pangtok pakumay esina lakpada luchingba kaya na Manipur yumiyam da yafa paujal pirakli. Kumay esina ironanal jalarong zati sing da piba mahaki paujal da Rajapal Laganishan hai kumay esi hoki bachahi kara asida jalarong zati kakta ginatana ate jati kanglup singi achoba kala sanskrit gi thoram ama oidina lakli. Mahaki paujal da Mukhyamantri Nongthombam Biren Singh hai kumay esi jalarong zati gi oina khwaidagi chawba kala sanskriti amasung lorok matung kumhaini masina chahi ama loiduna anoba chahi hore haibadu takli. Manipur Vidhan Sabha gi Adaksa Yumnang Khamchan, Kendri Mapantharam amasung Siksha gi Rajya Mantri Dr. R.K. Ranjan, Manipur Pradesh Congress Committee gi President N. Loken, Congress Luchingba Gaikhangam, Shiv Sena Manipur State Unit gi President M. Tombi, All Manipur Students Union, Indigenous People Association of Kangleipak Ipak Manipur, United Committee Manipur na singbasu yafa paujal pirakli. Churachandpur Zilla gi tuibong sabidijang ni manung chanalaiba teseng chingmaida aini yadaba moong na tharamba popi pambising Manipur Police na luchingba team amana yanthatu na manghan khre ngarang war on drugs ki campaign gi saruk am oina chatakiba operation adu da ekar mapal lomda tharamba lupa lakh humpu humdoirongi oigadaba popi pambising adu yanthat pangam khibani. Manipur ngarang COVID-19 anobo case matara tuk thengnakibgalone na apunba active case ama panifu mari shure raizigi haksal vivang na thokpa cherol aman hai haukiba pung kumari damyoy kumapan leina asegi nava phakibgalone na nava fabagi changchara marfudra 3.3 leiri adubu hauji fabada laiset asidagi siba masing lising ani subna tarani thoi da lengdana leiri. Maras da COVID-19 ki chanang kanglong singak taba miyoy tara matoy ngarang fagat pagalone na makoy digi lupa lising ani chatruk fine kongot ki hauji fabada punna lupa koti ani lakh humpu gi matakta fine oina kongot pangam kre. Manipur da chahi tara ni pangi matak amadi tara manga dagi na tara ni fan fawbagi angang singi oiba COVID vaccine kapagi tabak lep na chathari ngarangi oina punna vaccine dose lising ahum chamapon kun mga kapki hauji fawbada raisa se da punna vaccine dose la kulhum doi lising marfugama toy chatre humbuda mapan kapkre masig manung da precaution dose oina lising manga chama marfudra tarukni chahi tara manga dagi na tara ni pan fawbagi manung da leiba angang singi na vaccine dose lising tara mari chamapan sumna teret kapkre. Nagaland haukiba thakar da COVID positive oibigi chang nem lerwa tungda ngarang nongna miyoy cham yankai mapan positive oiba thengnaki hausi active case chahum humbudra mathoi leiri tabiriba pawsi Akashvani Imphal dagini. Pradhan Mantri Narendra Modi na ngasi ayub pung tara makhaida video conferencing kutang da start of entrepreneurs singa wari shanagani English ani tara trukta haudokiba start of na leba asubu hena chakor hanbada achobu thawda amal lauri. Sarkar asina startup pu hena puning thogot padegi amadi chakot anaba thabakya paikhat padegi leba ki chakot khongthang da khongzel yang bangam halle. Pradhan Mantri na lawu singu hagsel sports industry chingba tongan tongan balam da thabak toriba startup entrepreneurs singa wari shanagani startup cham yangkhain romna tongan tongan ba kanglup taru khaidukna Pradhan Mantri da makoina paikhat liba thabak thorum singa matang da utna takani thasi ki tara de hoduna chayol amachupna Pangthorakpa celebrating innovation ecosystem haiba team da chathar liba tharungi sarv am oina warishana basi pangthokadabani.
Thauram asi Start of India Initiative hokdoki bagi taruk suba kumunga mari lenena pangthokpani. Lebas da hoji fawada Omicron ki case lising mga Chatre Yankai Humdoi Tenere, Kendri Haxel Mantralon High, Labor as the Hoji Fawada COVID vaccine dose Koti, Jam Yankai Manga La Kuntrama Pan Hena Kakre, Hauki Bapung Kumarida vaccine dose la, Humbutra Humdoi listening Nipan Hena Kaki, Hariba Matamas Demio, Lak Ama listening Mapan Hena Lena Astegi Nava Faduna, Nava Fagalapagi Changchada, Madfudra Manga Dasmi Anishino the Hantare, Hoji Fawada Punamio Koti, Hum Lak Nifugani Pan Hena, Lena Astegi Nava Fakre, Aduga Mio Lak Ani listening Humpumari Hemna, now no positive oiki, Hauzik active case. Laktara ni toy lising humbutra ni toy de lady. Lebas na nga si humbudra marishuba army de palantori numit asina lakpada leba asina mareba kita magthawai katkraba athoba kayagi maphamda ikai khumna bu utli masigaluna na palan asiga mari lenena varat lanmi gi anowa uniform ngasidi sinna bahoragani amaromda ngakshil mantralo ne thabakti gi potharaba jawan amadi makoi gi imung manung singi yaifana bu idam anowa thorang sing paikalagani haina ngakshil mantri rasna sing na fongdokre wafumasi armed forces veteran day ga mari lenena pangto patharum amada fongdokhibani Tharamasi ki makada mantralo esna lupa koti chahungkun kakna tamle Pauses in Dangasi Fona Ribamaru ever pausing in the Mahozik Thokcgom Jogendrajit lady, Jogendrajit. Ksh.Chitrabhanu. Imphal Dangasi Pumba, Pokche Punamuki Ahan by headline si Manipurda, Omicron gi case Taruk no nothing and a hibus no way. Irebak Pokcheda, Nahan Makai Losinduna Tamlamba, Omicron gi case, Haina, headline Tokno Pausi Fongle. Atopa Pausin Asu, Tuan among the headline Tokno Pausi Fongi, Naharon gi Tokdang Pokcheda. PLA gi kemta landaraki pera commando ani mercenary ani hatkre haina claim tokre haiba pawma yaure pongno famdana pawsi Myanmar border da nongmai kapna bada army ga loinana CNA ama amasung PLA gi mi ani sire haina headline tokdani yauri AICC gi Manipur election in charge Jairam Ramesh ngasi Imphal da thunglaragani Congress ki ticket pigedaba miyosing leptholagani haiba pawmasu Ichel Express ta yaure election mayagi thokpa thokdu ama oina hairo kendrada masak khangdabasingna tumnuna leiba matei manau phuramagi paw ama pawse asida yauri huelan pawse da hariba pawsi phimu setpasingna matei manau phuramle mapuroibagi film luna leiri haiba headline da pawsi phongli Imphal Free Press pawse da Nagaland da African swine flu lagle haba pawma yauri aduga Sangai Express Manipuri edition gi anchor kalam da ngarang driver singi numit palan tawkhibi paw yauri Sanapati da phungba Hills Hornbill Express ta Maram Student Union Sports Lotion khiba Mau students ki anoba thawbo basing khan khibagi pawsing yauri masiga loinana Nagaland voting gi thawduka mali lenana SIT na mioi marifu tara manga dagi jaban lokre heba paw yauri Tamilong da phungba ganfiu melda Tamilong DC Bangloda haiba district adugi DC H warsangna tongan ba mehut singa loinana election game tangda khanane nakhibagi paw photo konona phongli masiga loinana Tamilong Times ta Manipur da Omicron case hengalakuna punna tare sure heba headline da paw ma yauri masigi loinana hariba pawsi asida Nagaland da African swine fever sanduktuna o kaya sire haba paw ma su phongli atopa jila asida phongba pawche dicham da Indio Myanmar border da Indian army ga khut thongna bada lalhonglu PLA gi mei ahum amasung pripa ki mei mari sire haba paw ma headline tawgna phongli covid tagi ngakthona bagi matang da hariba pawse asida Chief Minister N. Biren Singh na phungdokhiba wafam adu mayek singna hariba pawche sida yauri Churachandpur da phungba Masona Thar pawche da COVID Omicron gi case anoba taruk Manipur da phangle haiba headline da pawma yauri masiga loinana hariba pawche sida Urkhul da fishery quarter ani maina tumna chakre haiba pawma yaure district asigi Jojam today pawche da COVID ki anoba case kunmari thengna haiba pawma su yauri Chitrabhanu. Thagachiri Jogendrajit, Aroi Badamaru Bapau Amukhanna. Manipuranga si Jalarong istil announcing kumai chakanga ngai pangthokli. Manipuranga COVID-19 anoba case jamatra truk thenaki active case jama panifugamari da hengatle amashung Pradhan Mantri Narendra Modi nga si lebak sigi startup entrepreneurs singa wari sanagani Paulo Zare.